Central Forcing Combat Operation Chathakhre UKNA na condemn Torakli. Manipurda Ladiba Central Forcing United Kuki National Army UKNA gi Kedar Singda Amadi Machina Thabak Tauriba Mapam Singda Leptana Combat Operation Chathakhre si Kwaidagi Kanbam Ongda condemn Tawi Haidi Central Forcing Tarakliba Tawangasi Atuba Matamda Lep Kadabani Haina UKNA na Thadorokpa Cherol Amana Haidi Cherol Asina Mathkta Arduna Loop Asina Taliba demand Constitution na ayaba piribani loop asina kuki miyamgi oiba tonganba union territory ama leibagasigi manungda piu haibani masina tung koina kuki miyamna tangdu leitana leibada hena kudong chahalagani hairi masi leibagasigi constitution gi article ahumnasu ayaba piribani kuki miyamgi oiba political settlement ama laktri phawa Hojik lairiba buffer zone singasi maintain tawduna thamgadabani maramaduna state asida deploy tawriba central forcing na UKNA gi Mathkta military operation Chathakhre matam kharagi oina lepkadabani military operation na solution amata purakloi haina Cherol asina Mathkta na phongdorakli Kakching sub division da hangba relief camp 13 gi manungda mapan close tawkhre haukiba sahi lisingani kulhumda gi me ahumdagi tholakkiba kanglup ki irang asina Maram oiraga Kakching sub division da hangba relief camp 13 gi manungda mapandi haukiba March 13 da close tawkhre relief camp ani khakta ngai haure hiramasi gi matang da Kakching district ki authority gi maikai da gi phongdokibada Kakching sub division asida lairiba Oles Home Kakching Kalya Ashram Kakching Indoor Stadium Kakching Kangoi Bazar Community Hall ST Hotel KMC Yumbi Yaima High School Kairak Sanatombi High School Hyanglam Girls Junior High School Sekmaijing Maninglaikai Primary Ghar Lamjao Upper Primary School amasung Lamaidong Higher Secondary School gi relief camp asida lairakibani adubu law and order gi phibam pharakpadagi relief camp asida lairakiba more amasung napat ki miyoi sing natana ataidi makoi gi naungna saba mayum sing aduda Chathakhre relief camp 13 asida punna IDP Chathakhre yankhai rom lairakibani relief camp 13 asigi manungda mapanna haukiba March 13 da close tawkhre adubu more amasung napat ki oina hojik makoi gi mayum sing aduda Hanjinbada kudong charoidaba relief camp ani asida punna IDP sani rom lairi resettlement gi amasung rehabilitation gi thabak asi araiba thabak amadi oide lehauriba IDP sing asi makoi gi yum singda hanjinana bohotnabada matam kharadi changkhigani adubu authority gi maikaidagi makoi sing asi su atuba matamda makoi gi hanagi khul sing aduda halhanduna mahusagumna khunda laitanabagi thabak sing angamba thakta paikhatli sarkar gi maikaidagi relief camp sing close IDP sing pulap mayumda halanbagi thabak chathabasi handaki asina anirak subani mamangda Bishnupur district ki oina su punna IDP chaniga yankhai taret amuktada mayumda halanbagi thaudok laikre mamang sahi gi December fawada IDP family lising aniga chani resettle tawkhre haire Iglam organizing committee na numit mangani gi manungda paw faraknaba milal na matam thakre Iglam na project tawba Manipur University gi auditorium da March 19 da pangthokiba Iglam Mr and Mistress Beauty contest ka mari leinana numit mangani gi manungda Iglam gi organizing committee na Meitei irol iek loina silol apun baluk milal Kangleipak ta paw faroktuna wakal taminana bafongdorakli milal na thadorokpa chirol amada beauty contest aduda jury na English ta hangwa wahang ama contestant amana Manipuri lol da khumlubagi English ta translate taw nang English ngangba ngambra haina ikaiba pikiba thawong adu imalol Manipuri lol chawkhatnaba honariba milalna taraina laude hairi milalna lamdamasida lol amadi mayek chawkhathanabagi pandamda language department ta lexicon committee semgat handuna haurakliba mahiroi singda NEP lisingani kungi manung chana mamalol tamhananaba imalonda translate kana tauri amadi India gi thakta classical language ta chananaba kana honari asigumba matamasida imalol nganglubagi sorry hayan kiba thawong taraina loba ngamde hairi wafam asigi matangda wakal taminanaba milal gi thawmi singna Iglam da phone tawduna khangananaba hotnabada phone switch off tawduna leibaga loinana lamboi khongnangkhongda leiba Iglam gi office ta satpadasu thonglonduna leibana unaba phangdana leirak Maramasina Iglam gi chatna kanglonda mamalon ngang ba yade haiba yawbra haibadu khangminanabagi damak numit mangani gi manungda milalda paw faroktuna wakal taminanaba khangali amaromda Ministry of Panchayat Raj Sabhasar haina khangnaba khonjeldagi wahai onthokpa yaba AI power tool da nauna lol tara yarakpada Manipuri lol su yaholakpabu milala thagatpa phongdorakli haiba lol tool asida
Gram Sabha proceeding adu record over matungda local language da aibache oina ontorakadabani. Sabha sar haribatul asida record tauraba warol da attendance resolution amasung action point adu record tauduna thambaga loinana Gram Sabha process adu hena laithok hangani haina su phongdorakli. AAP na Raghab Sadabu Rajya Sabha gi deputy leader gi famdagi lokthokre. Aam Adami Party AAP na Rajya Sabha gi secretariata aiba cherol ama thaduna Raghab Sadabu party sigi Rajya Sabha gi deputy leader dagi lokthokle haina khangankre. Parliament ki upper house da myoy asibu AAP ki kotada wangang nabagi khudong chaba pidana basu cherol aduna phongdokhi. Asok Mital da Rajya Sabha da AAP gi deputy leader oiragani haina khanganki. Mamang sayol da tongan ba state amadi union territory singi assembly election ga mari leinana Raghab Sadhabu party asigi star campaigner gi list gi lokthokpa laikhrabani. AAP lingkhat padagi party asida thabak tawduna lakhiba sadhana su kumja lisingani taragani thoi Arvind Kejriwal ga loinana Delhi Lokpal Bill gi matang da thabak tawduna lakhi matung tarakpada mahakna party asigi national spokesperson oirakpaga loinana lisingani taraga manga da New Delhi gi mikhal da AAP na mai paglakpadagi party asigi treasurer oina thau puduna lakhi kumja lisingani kungi Delhi assembly election da mahakna Rajendra Nagar assembly constituency dagi mai paglakhibani Iran nungi juki matamgi phibam da hanjin halagani Donald Trump Iran ki Mathkta Chathakhre lan asida US military gi pandam phanglagani haina President Donald Trump na leibak miyam da piba warol amada phongdokhre US amasung Israel na Iran da landakiba tha ama mapung phakraba matung da pikiba warol aduda mahakna haiki US ki matik mayai pumnamak sizinaduna Iran bu Stone Age ki matamda amuk hanjin halagani Operation Epic Fury hek hobadagi pandam phangdri fawa makha tana hotna khigani haina phongdoktuna lakhi haujikti American military gi pandam phanggadaba matam laksilakle US military na sathariba campaign asigi khwaidagi maru oiba pandamdi Iran gi missile facility pumnamak amang ata thokhanba missile semgatpham mang takhanba security infrastructure amadi navy ga mari leinaba thabak thoram sing mang takhanbaga loinana nuclear khulai amata pahendana ba honaba habesini television gi khuthangda leibaki mafam pumnamakta sandokhiba warol aduda mahakna hai lakadoriba sayolani gi manungda Washington na Iran da khwaidagi kanba moongda attack chathanaba thorang lokhatle Chathakhre attack aduna maram oiraga Iran bu nungi jukta amuk hanjin halagani West Asia da hojik sokna riba lana sina maram oiraga Iran gi matik mayai ka hena hantha hale haina paladuna mahakna haiki Iranian Navy amasung Air Force ki mapangkal angakpa phangna sontharakle maruoiba lusingba kyamarum hatpangamle Islamic Revolutionary Guard Corps maming khaktagi oina leire mamangda sokna khiba lanpam singdi chahi kaya sumna sokna khi aduba handaki lana sidi atenba matamgi manungda loishinbaga loinana US military na mai pakpagi phibamda leire haina su mahakna phongdokhi puari da thokiba lan singi matangda mahakna haiki malemgi ahanba lanjawda chahi amaga tha taret hena lan sokna khi Ani subalanjau di chahi ahumga tha nipan hena sokna khi Korean War su chahi ahum hena sokna khi baga loinana Vietnam War di chahi taraga mapan hena sokna khi matamdu da sokna khiba langa Middle East na hojik US ka Iran ga sokna riba lana siga yamna sauna khetnaba lei maru mapang oiba leibak singna nangliba awaba pumna makokana nabagi pandamda Iran su mapung phana maithiba pinaba thorang tawre haina su mahakna phongdokhi Strait of Hormuz thingjin khibagi matangda mahakna hai Iran na thau puthok pusin tawba thingkhrabasu US ki thau amadi gas marang kaina lei haiki April Marida numit humni gi khongchata CM Jiribam da chatkadauri CM Khemjana MLA kharaga loinana Lakhipur da BJP gi vote Khomlugadwri Mamang da Chief Minister Y Khemjana Jiribam da chatuna marama sung Meitei gi marakta ingtapa purakna bawari sanakraba tungda anirak suba oina tha sigi marida numit humni gi khongchata Jiribam chatkadauri mahaki khongchata sida BJP gi MLA kharaga loinana Assam gi Kasar yokshinduna Lakhipur da BJP gi Mirep Kaushik Rai gi vote khomgani panba yabadi Lakhipur Assembly constituency da BJP gi Mirep asiga lamba taunari ba Congress Mirep adu Meitei masani mamingna M Shanti Kumar Singhani Assam da Meitei amana Mirep oibusu mahakhaktani hairi
Khongchat asigi matangda fangba pauna hai Chief Minister Y Khemchan haujingmaki oinadi National Highway 37 da MLA kharaga loinana April 3 gi ayuktagi chatnanaba thorang tawri mahangna jiribam hek yobaga lengang pokpi police outpost yengsingani ningsing khulda leiba jiribam district hospital gi phibam su Chief Minister na yengsingani madugi matung tarakpada Chief Minister na lamlel khulda chatkani aduga ahingduma jiribam da leiba पुलिस की गेस्ट हाउस नत्रगा PWD की गेस्ट हाउस दा अहिंगदुमा लेकनी पावसिना मखाताना हाई नुमित असिमक्तदा जिरिबाम दा खुंदारिबा तोंगान तोंगान बा प्रूफ सिंगी ओइबा मिफम अमा न्यू अलीपर नगा विलेज ता पांगथोकनी मिफम अदुदा चीफ मिनिस्टर ना सरुक यागनी ममांग दा उनखिबदा सरुक याखिबा मार कांगबो अदुसु चीफ मिनिस्टर यावबा मिफम अदुदा सरुक यागनी माइकै अदोमदा इंग तपा पुरकननबा अखनबा थौरांगी मखादा कम्युनिटी सिंगी ओइबा मिफम अदु पांगथोकदबनी हाइरी मथंगी नुमित अप्रैल 5 की अयुक्ता जिरिबाम की चंद्रपुरदा इंटर स्टेट ट्रक टर्मिनस अमसुंग अतोप प्रोजेक्ट खरगी उरेप उयुंग सु चीफ मिनिस्टर ना तमगदौरी मधुगी मतुंग चीफ मिनिस्टर सिलचरदा लैबा रुंगपुर मयाय लेकायदगी राधा मंडप मंदिरदा उधरबोन असेंबली कॉन्स्टिट्यूएंसी की मिखलगिदमक भोट खोमगनी कसारगी रोंगपुरदा अयुकी साकलेन चागनी अमसुंग हलाकांदी डिस्ट्रिक्ट लैबा थौगल मरुप लाइसरम खुल जिरिबोंदा मिखलगी मीटिंग दसु महाकना वांगांगनी मिखलगी भोट खोमब लोरबा मतुंगदा महाक नुमिदांग वायरमदा जिरिबामदा हलकनी अदुगा मथंगी नुमित की अयुक्ता मफम अदुदगी हेलीकॉप्टर तोंगदुना लाकलगा इम्फाल की कंगलादा लैबा हेलीपैड थुंगलगनी हाइरी चीफ मिनिस्टर ना असम की तोंगान तोंगान मफम सिंगदा भोट खोमब चटकदरिबा सिगी मरु ओइबा मरम मणिपुर की MP डॉक्टर अंगोमसा बिमोल अकोइजमना हंदक मरक मफम अदुदा भोट खोमखिबदुगी येंगलगा चीफ मिनिस्टर बु BJP की मियामना कसारदा लाकननबा यामना कन्ना हाइरकपदगी चटकदरिबनी हाइरी MP अल्फ्रेड आर्थरना मणिपुर की मतंग पार्लियामेंट पुथोखरे कुकी मैतेई की इरांगदगी हेंदोरक्तुना हौजिक्ति सिंगी ट्राइबल सिंगी मरक्तसु इरांग थोकले अल्फ्रेड आर्थर मणिपुर इंग तपा हंजिल हननबा लोकसभा की आउटर MP अल्फ्रेड कनगम आर्थरना पार्लियामेंट तक्सिनख्रे मणिपुर कुकी मैतेई कम्युनिटी अनिगी मरक्ता इरांग थोकलंबदगी हेंदोरक्तुना हौजिक्ति सिंगी मफम सिंग यौरक्तुना ट्राइबल सिंगी मरक्तसु चाउना इरांग थोकपदगी मिसी मिना यावरक्ले ओरक्लिबा फिबम असिदा गवर्नमेंट अकनबा मियेंग संगदुना स्टेट असिदा इंग तपा पुरकनबा चप चाबा थबक लौखटलु हाइना मणिपुर की लोकसभा की आउटर MP अल्फ्रेड कनगम आर्थरना पार्लियामेंट तक्सिनख्रे ngasi famkhiba लोकसभा की मिफमदा MP अल्फ्रेड कनगम आर्थरना मणिपुर की वाफम पुखलदुना हाई स्टेट असिदा कुकी अमदी मैतेई कम्युनिटी अनिगी मरक्ता इरांग थोक्तुना लाखिबा अदु हौजिक्ति सिंगी मफम सिंग यौरक्तुना सिंगदा खुंदामिनरिबा ट्राइबल मसेलगी मरक्तसु मिसिमिना यावबा यावना चाउना इरांग थोरक्तुना तंगदु लैतादबा फिबम अमा लैरे मणिपुरदा PR थमलंबदगी पॉपुलर गवर्नमेंट लाक्लबसु हौजिक थोरिबा कांगदु मसेलगी इरांग असि लेबहनबगी ममी उदे मरम अदुना सेंट्रल गवर्नमेंट अकनबा मियेंग चंगबगा लोइनना अथुबदा मणिपुर थोक्लिबा इरांग असि लेबहननबा इंग तपा पुरकनबा थबक पाइखटलु मखा ताबा फफतगी थौदांग पालिबा लेंगाक असिना लौफम थोई हाइखि।